Maya Infal ki irang police laksan mangam kre wangoi subdivision ko mafam singda matam kakta curfew thamjin kre April tarik ke thauto lai khedra bami ani ki JSC na mihat pasinga do puthok tri fabanga se aing nong yai dagi Manipur pumada jenen strike kau kre Kanglup naiba thong tawdana ba masung forup khoding na nusi sanan laimina na ba tonga tonga lup sin apil tawrakli Amasung Congress government ke council of ministers sing sindok sinjin tawbagi irang hayeng no silaba yana leire minister manga ki famda ahom laklaba yari Mayama Kurumzari Adam Yangbi bas impact news ni aita khalamam siam kanan hauji pungja si phawbagi mara pau myam pizari Maya Infal Assembly constituency ki manung sanba Maya Infal konsakta kanup ki irang thorpadagi police personnel manga yauna mi kunthra mari asopa nangkre irang hoba singna yum mapan mai thakre yum amadi maina tumna sakre thodoba singa si yopung mapan taba matamda thas ki tareta gari hurali haibagi wahauda Maya Infal Yangbi Guardian da miyamna fuwada mi ani leiki dabaga mari lenana ban satharingai talakta thokibani thodo thopam nagi puma pawgi matung ina Maya Infal Kwansak Bazar dagi khara haitharaga ban sawatpa singna lambida lakpa asadawok sing amasung dharma karma gamailenaba lakpa miyoy sing chatpa thingbagi thabak satharakpadagi lambigi wangmada tariba kanup anigi marakta ungkhatnarakibani hairi ban sawatpa sing adubo tangkhainaba lakiba police personnel sing adubo ban sawatpa singna henjilaktuna tankhairakpaga loinana yum nipan mai tharam ki hairi May saklaba yum singado kananaba lakiba fire service gari changbangam dabadagi police personnel singna tia gas sel kaya kap kilonena blank fire su tauki police na irang laksin na bahona rengai taksu talaktaso irang hauri basing mai dagi police tamna nomai barrel gun sizinaduna nomai maru kaya kap thoraktuna police personnel amasung lambi nakanda laiba miyoy singado sokibani irang martuda fire service ke personnel singna yum ayama mai sakpadagi kalauki adubo yum amadi maina tumna sakre Irang martuda jewelry ki dukan ama lut tawbada natana mai sakiba yum amadagi Godrej ta thamba upu phakaiduna lupa lak manga henbagi sanfam lairamdri hairi Irang adu laksandam Imphal West East Bisnupur amasung Thawbal gi makok thongba police personnel sing amasung ahianba police personnel sing laktuna laksandam honaki Maya Imphal Bengal mapada bansawatpa sing amok punsilakpadagi police personnel sinatia gas sel kaptuna amasung blank fire tawduna tankhai kibada police personnel ama maikai khangna kapthorapa nomai barrel gi maruna panbadagi soki tungda Imphal West ki DC laktuna mahmadu yengsen ki lonena Imphal West East District ki police ki makok thom official sing yauna ban sokotba sing adubu tankhai duna Maya Imphal konsakta gi Maya Imphal Bengun phawba police ki team sing adu saithoktuna thambadagi irang adu laksin ki Irang makhatana thoktana Imphal West ki DC Maya Imphal amasung wangoi subdivision ki manung sanba mafam singda matam kaktaba CRPC ke section sa Manipuri makhada curfew thamjin kre thodo aduda sokiba mioi ayamba nomai barrel gi maruna panbana ayamba oiri lonena asopa sing Imphal amasung mananapa police hostel singda laikanari Maya Infal ki Yangbi Guardian da thas ki tareta gari hurali haibagi maralda miyam na fuwada laikhidraba Muhammad Farooq Khan amasung Muhammad Saddam gi JSC na miyat pasingadu puthok tri faba Manipur pumada jenen strike satharagani hairi JSC ki mihut singna minister amasung DGP yauna ngasi minister Bangloda unabada miyat pasingadu putho haina taksinbada yanaba porapang ngamkhidri hairi JSC na makata ngasi irang thokiba Maya Infal gi akoibada state force thamagi mahuta central force sing oina thambiu hainasu taksilakli Amaram laikhedraba Muhammad Farooq Khan amasung Muhammad Saddam gi JSC na ngasi ahing nongyai kaukiba mayalambi ban manungda thokiba irang da Imphal West ki commando personnel ama yauna mi ahum sopadagi sizo hostel da pokatun laikan lakre soklaba mi sing adudi Maya Imphal thana aung laikai thongkhong dagi thongam Birjit Saikulum de apokpa ts Deven Maya Imphal konsak dagi khumuzam Asajit Sai kontra apokpa case kulavidu kawi Commander personnel aduna Haisnam Ranjit Sai kontra matoi apopa laikhidraba Krishna Mohan Samoro Mamalekai dagin hairi makoi ahomak Sara Maruna pandana sokpadagi hauji siz hostel da laikanari thodok asida hak thengna hoba Maya Imphal dagi M Ranjan kauba mioi amana asiyuma kanglup naiba thoaningde furup khaidana nungsi sanana laiminasi hainasu appeal tawrakli Sagai sabi da miyam gi ihau da miyo ani laikhidaba thaudokpu communal sagat hanba
honabigano haina JSA against supporter of theft at Sangai Sabi that Tamlakli. Panbayaba Amana Task Tarik Nungtil Pungmaritaba Adwaida, Mayang Ifal Gimanung Sanalaiba, Sagai Sabigi, Nga Famanakta, Kamdana Tamba Honda Activa Ama, Hurali Haibagi Wahauda, Mayang Ifal Gimiam Naha Faduna, Watem Taukiluna, Mio Ohum Gimanunda, Mio Ane, Mayang Ifal Police Station da Sinaki. Tungda police ta Sinakraba Mio Ani Adu, Syria Haibagi Wahauda, Mayang Ifal Asob Irangama, Hauraki, Hausi Oiri. Pangmising unaba amada JSA Secretary Naurem Barzukoman Hai, Mayang Ifal ki miyamna lamdamasig akoibada Quran Sinti ki oiba thaudok kaya mamangda thokiba leibana pendaba nungaitaba ama leraki. Numit aduda Mayang Ifal thana mamangdagi Khangenbam ibungogi khamdana leiba Honda Activa masak khangdaba miyoi ahumna so phakairaga pudana satki tungda miyamna miyoi ahum asigi manungda miyoi ani fadana watemki Miyoi sing asidagi gari huran ba sijinaba polam kaya su phangmangam ki haina Naurem Brajakumana thamlaki Kham thambadagi na ahum laga gari je phaktoga inbaji ubadagi mayam tanaraga phabani phabadagi mayam jana khara phuraga police sinagre koi pim to kupi gare tabun tonga laga koi tare mi ani imdi leitre heba moi ahumak li longlenga to oilere me je sema semi je kari karam ground semi no khangdre satra lai tambani hai lai tambadi ai huram da semo gare moi adu huram sokot pigino sakchu mandabagi namada hatuk evire khotpire hai sisu yumam yodo poni sile yang lebaki yang hunaba baton dogune loguni ko je sina Popular Front of India na Kaukiba Pung Taranipan ki Thawal District Banna District asigi Mausa ki Punchila Sauna Kaiba Pikre Ban Saukapa Singna Asado Tingki Dukan Hangakide Lelong Kaitil Pumtak Taki Government ki Mahi Tampam Sang Sing Yaw na Tonga Tonga Private School Sing Thong Hangakide Ning Singba Yabadi Haukiba Sahi Lisuni Tara Mangag October Kunmatoi Lelong Bazarda Dukan Famzaba Mount Ataw Rahman Kaubamioi Amana Dukan yi Pot Sailoba Satpada All Assembly Rota Manipur Police Commando Personal Singna Masada Yawba Paisa Mullaba Matung Tamthina Fuduna Syria Haina Hudok Lambakibani Thodo Aduda Senaba Police Sing Serak Pinabamadi Munkiba Paisadu Pibinaba Yauna Pisin Kiba Tonga Tonga Diman Yawba Memorandum Adungasi Pawba Tabak the Ontorok Tabadagi Popular Front of India Manpo Stepna Naranu Ahing Pung Tarani Toidagi Pung Tarani Pangi Thawal District Ban Kaukibani Bandasi Kanagoma Community Amatagi Mayok Nate Government Ki Tabak Tausil Sorry basing asigi mayok tani haina PFI gi National Treasurer Mohammed Khalid Razat nina Fungdorgli Tang drama thoida ban kauribasi adi XYZ group amagi mayok tanate masigi si communalism sagat pagi damak tanate communalism muthat nangai damak ta ban kaubani ikhoida justice phangdriba insaf phangdriba मानवगी थाकता इखोई इज्जत के साथ डिग्निटी का लोइना ना इखोई हिंगबंग अमक्त्रिबा पोसक लाइबा पोसक सिंगसी मसीगिसी करम ना इखोई अवार्ड तौरगा नुंसी चानना अमगा अमगा नुंसी चानन लेमिनबा यागदगे अमसुंग इखोई द जस्टिस फंगदगे हाइबा अदुगी पांदम द इखोई बनना सिकाउजबनी नाकला मुरमदा हौकिबा मार्च कुलमंगा द इरम सिफाइदा थाबल सोमसत के मियोय मंगाबो मियोय खरन तमतिना फोरकिबा अमदी मयांग इफालदा गारी हुराली हाइबगी वहौदा मियोय अनिबो मियामना फुबदा लेखेदबा थौदोक अदो पॉपुलर फ्रंट ऑफ इंडिया मनपु स्टेपना यानदेबा फुंगदोरकी लोनेना मोहम्मद खालिद रासादीना मखा तारदुना सेंटर द बीजेपी गवर्नमेंट लाकपदगी मणिपुर दसु आरएसएस की एक्टिविटीज सिंग सतरकपदगी मुस्लिम सिंग द आवाना ताबा हेलकपनी मसिदा मणिपुर गवर्नमेंट अथबा मतमदा यंगसिंगेदबनी हाइना तक्सिनकी अमसुंग मियामना कांगलुप मसेल यंगथिनगदबा आरानबा पाउ संदोकपिगनो मियोय खरना मरनाई खुदोंग साब लौनबा सतरकपा थबक थवोंग सिंग असि आइखोय पुना थेंगनमिनदुना माउसागोम नुंसी सानना हिंगमिननबा लमदम अमा ओहेलसि हाइना अपील तौरी मैतै सिंग अमसुंग पंगन सिंगी मरक्ता मसि नुंगाइनदबा अमसुंग कम्युनलिज्म की फीलिंग लेबा कैसु हानदगी इखोइना खंगपदगी लेरखिदे बीजेपी ना सरकार पायर मतुंगदा मणिपुर दा आरएसएस की एक्टिविटी से अंगप फंगना मखोइगी प्लान दगी ओइबा ngantanena इखोइ लौजै मसिगिसे मणिपुर सरकार ना मसिगिसे अथु मतमदा एंगसललगा मरान लेबा मियोइ सिंगसे मसिसि मखोइदा आइनगी ओइबा चैराक पिबताइ अखोइ नुंसी चानना हिंगमिनबा हाइबसि अखोइगी मेन एजेंडा नि ट्राइबल लेरिबा मैतै चिन्नाउ सिंग लेरिबा पंगन लेरिबा से हानदैसु इपा इपु हक्तक तगी नुंसी चानन लेनरक पंगाइतनी आइदि इन्फॉर्मेशन क्या संदोगा कम्युनल की फीलिंग का हन्नंगाइ होटनबा मसिगिसु इखोइ मैतै मचा सिंगदगिसु पंगन सिंगदगिसु मसिजे मुस्लिम सिंगदगिसु मसि थादोकपा फै ngasi mayang fala thokiba thodo asigi matana count masel gi marakta tonga sandoktuna irang thoknaba honnabigano haina Manipur Muslim Welfare Organization nasu miyam appeal tawrli lonena irang thokliba mafam asida state police gi mauta Central Paramilitary Force oina thamina baso central government gi pungning singsilakli
कदाई फौबो प्रजा की पुंसी सेगर ओइनो लन तुम सेगर ओइनो हाइबजे हंजनिंगे पुलिस लेना लेना ngasi mangmang ifana thokriba thokdoktuda dukan mai thariba migi jum mai thariba aduga thuga yai khairiba mayam se masi police ki karamba mathongnoba ngasi government sina miyam da tasena khangan biro hojik community ani gi marakta thoiba kaino se masi community ani gi miyam na wakhan pha thaviraga asum bana karino arar bana karino haibi langla langin se madu pukhok minaba haiba sina ai khoi maseni marakta matam kaya dagi chahi cha kaya dagi lainar gi charo mauna अगर लेमिनर इबन नुसी जानब से मसी कई सुनतब थौदोक अमद हेक कहन भाई बसे मसी नुआइते चाफू कायर क्वाक हरावी हाई बसे लेमिनर कम्युनिटी अनिमक मसी खमिनफम थोई मया इम्फाल थोलिबा थौदो असगी मतंग आम आदमी पार्टी मणिपुर नुआइतब अमसुंग लांगतकनब फोंदोरकली लोनेना मतम कयागी ममादगी नुसी सानन लेरकलबा लमदम असगी फुरुप सेंगना कालुप इरांग सागर पितनबसु अपील तवरकली ngasi maya infada thokiba irang asida kalup ki irang thoktanaba miyamna tonga sandopigano haina BJP Manipur Pradesh ki president thanawsum sawan appeal tawrakli ngasi maya infada tholiba irang asi palib government asina matang matam sana thabok paikat tabagi mahutta minister fammunaduna laibadagi thorakpani haina ngasi party head office ta pawmi singa unabamada sawbana government asima marang sikhi mangna haikibada nakalani ki marata unkhatnabagi phibam ama lakliba asida makha dana pamdaba thodok thoktanaba aikoi punamakna daita lomina se haina su phongdoki प्रजा मफम हाइजरी रिमर याम सन्दोपीदब कम्युनेन फिलिंग चटखीदनब नाकलमरम तरंगा सोए नाकलम कुलुमदोई सोए नाकलम सिरे मैतई पांगन अनी हाटख्रे हौजिंगना अमुक मैतई हाले असी अहोबनी मरमदना यामना रिमर्स सन्दोक्तनब अइना प्रेस की थोंगदा प्रजा पुनमक्ता शांति लेननब हाइजरी वाफम असे अतैद स्प्रेड तौना सन्दोरक्तनब कोई पुनमकी दायित्व ले मणिपुर लेब प्रजा मोइना भारतीय जनता पार्टी ना मसिबो यामना हक्चिन लवे सरकार असने तौरिबा लोन रंगा इब मवंग से करमनो कजौर लेब मंत्री मंडल नो मंत्री वयेगा वयरोइगदि मुन्नदना लेरगा प्रजा सिरकान करी तौगे हाइबनो maya infal kalup ki irang thokpa yabagi mong da lakliba si thadoktana kalup amaga nungsi sanana amadi santi laina leibinaba thangmebel assembly constituency MLA kumuk samjoi kishan appeal tawrakli ngasi MLA asigi hoyathom da leiba mayum da pangthokiba pawmising unaba amada mahakna makhata na phungdokibada maya infal gi konsak da thokliba yum mai thaba amadi asopan yauna nungaitraba thodok kaya asida palib government asina matam sana khandhaudaba sexual thorang lakhot lodaba amadi praja miyamgi khanbagi mahuta makoi masel fam munabadana hena thawai yaubadagini hainasu makna maral sirakli zoigeshan makhata na phongdokibada lanma sumba haibaduna nakal amada thamkhraga kanub khudimakna pungning fathaduna nungsi sanan leminanabasu makna afil tawki irang ama tholakadore habisi paleba government sin iu urbu wafam ban toroktana mayamam tholakasi masi matam sana yingsindaba प्रजा की इशू प्रजा की पुंसी प्रजा की लन थुम मैम से कशु लेते खनबा मकोई मकोई की ओइबा राजनीति की पोजीशन दु फंगनब होनबदुना हेन लुमना लरपड़ी थोलपनी मदुना लेबर गवर्नमेंट अथुबदा असुगम थौदो असे मथंग मथंग संदोरक्तना मणिपुर पंबदा नुंगाइतब थौदो अम थोंदना बसी इमीडिएटली मकोइना खुदक्ता थबक लखुतकदबनी Nakalam dangasi Manipurda nungtigi phuma pause amada BJP ke president ki pham hidanabagi wafam ama phongdolapa amadi masida MLA asigi maming court tawrakpa asi laibok thibani haiki president haibasi lobi tawdana amasung lamjel tandarak oibanate manungi oiba wafamda apam pamda phongdok narabasu BJP ki oina manungda decision ki wafam leiti haina mahna phongdoki central leaders tingna lawrakpa decision ki makhada BJP di Bain tauduna laigani haina suggestion makata na phongdoki BJP da dissension haiba laite koi manungi internal democracy oiba apam pam da khara phongdokna wafam di lai adu natana koi dissension lai laite han masidai da lobby to bagi mongoina uhalakpasi laibak thibani akoi khudamaki priority se aigi pham aigi position dagi di party hoi bisne hana lui hebe se masi punamakna koi kaufadi अखोई पार्टी की लीडरशिप ना खलक एनी पार्टी प्रेसिडेंट दो आई विल बी लॉयल टू हिम Manipur ki mafam khara da lanai yu wathok khara da ki kanum ki oba wafam pusilaktuna kanum ki onthorunaba irang onthorunaba kanagomba kharana honari basi Manipur government na thingnana ba hona kadabani haina all Manipur United Clubs Organization amukon appeal tawrakli kanagomba singna so thokliba irang asi hena sauk thoknaba tongan ba social media singda aran ba wafam sandokli basi khotak lepkadabani haina so organization asina makhata na phongdorkli
Okram ibumina lisimba Congress government ke council minister ki maraktagi fam sindok sin tawbagi irang hayeng fawada loisilaba yana leire. Impact News na phangba yama thajaba ba pawmagi matungina hauji mapanda leriba Manipuri governor minister reshuffle tawbaga mari lenana hayeng second indigo gi flight infada laklamlaga hayeng numidang wairam amuk delhi gi damak infal thadokiba yana leire. Pawsi gi matung ina magna hayeng infal da hek thunglabaga Minister reshuffle tawbagi thabak thoram punamak loisinbaga lunena nauna minister oregadaba MLA sing wasak fawa lauraba yana lei hairi. Handagi minister reshuffle tawba asida yamdrabada minister mari gi fam sindokpa yai haina panara madu minister manga gi famda ahom ama laklaba yai haina pawasina maka tarakli. Ningsingba yabadi Congress ki MLA pressure group amana haukiba tha ama ani gi mamangdagi MPCC ki president sindok naba amasung house leba council minister sing reshuffle tawnanaba irang hauduna lakibani. All Manipur government added college teachers association ki apuna informamana tan ki bawari ki matungina tana ki bawari ki matungina Manipur ki minister the pisin ki basatar demand sing thabakda onthorok tabadagi ngasidagi amu base thetuna penda ba phongdokpa khongjang sangsin ba hogre makada na government na being sangbidrabadi akan ba khongjang sangsilagani haina so association asina thadora pasirlamana kangalakli Manipur Police Department police personnel lisingani rom launana ba kumjale singni tarahumde pangthokiba recruitment ki Aiba Sangyangda Mai Pakraba candidate Singi Baba Bosi, Pangtok Tringai Serekta, Anova police personnel Kara, Longnaba Stat Cabinet Left Kibab, what if April Kun Fawagi Manunda, Handoktana, Baba Bosi, Pangtok Travadi, Matang Nomit, April Kun Matoidagi, Makata and National Highway Singda, Matam Kaktaba Blocket, Sataragani Haina. All Manipur successful candidate of police constable, Mel, listening to Tarahum doing Akanbuwa from Tamlakli. Manipur Press Club Tanga say Nung Tilpang Missing Unabama Dalup as Vice President M. Toina, Hai Kibada, police personnel Long Napang Tokiba Aiba Sangyang da Mai Pak Labatawala Masung, in follow West candidate singing by Babosi, Pang Tok Tabaki Mayukta, economic blockade Yauna, Yaukaya, Sangsin the Lakibani, Adabu, Masi Papa Manipur government sub Sabatabak Amata, Lakotabasi Pende. Sarah Obagi and the Tasiki Kun Faba Kongzang Lepkani, Masi Faba the Manipur government, to be Silabadi, Matang. Numitagi matam kaktaba economic blockade satagani haiki. Asi phawba Manipur government gi maikai di othokpa yaba response piraktabana maram oiraga committee asina laklaba April gi tang kun ga mathoi gi ayugi pung 3 tagi ching amasung tam candidate sing asina Manipur gi national highway singda total ban santhanabi namakta sem saba khoi loire khongjang asida Manipur de leibiriba civil society organization amadi akang ahi kayana mating Pangbinaba association asigi maikedi nolegna appeal tawjari Ningtam Lanjang Thawai Ponta Pikraba Yaoloi Atoba Masung Punsiki Oina Soina Horaba Singi Mafamda RVF na Ikai Kunaba Utpa Oina April Tarahumdoi Kudingi Pangtok Lapa Atoba Singi Nomit Sayasiki Oina so Pangtokani Haina Aina Tinkraba Revolutionary People's Front RVF ke Secretary Publicity Robin Kuman Thadoropa Sirloman Hairi Atoba Singa Sib Ikai Kunaba Amasung Ning Singbo Oina Kumjali Singwa Samapan of Trada RVF Namaru Oiba Land from Amagi Namit Lauduna Atoba Singi Namit Haina Lauk Toktan Serau Singda Atoba Singi Kobam Semdana Tauram Pang Toktan Lakibani Asingumba Atoba Singi Namit Lakpada Lamdamasiki Miamna Atoba Singi Kobamda Haikal Lekat Tambada Sar Yabiu Lunana Namidang Wanongi Matamda Tongal Kudimakta Maira Katpina Bamasung, Namit Asiki Oina, Lining Lasol Tabak Thoram Singatana, Saksa Hajana Bamadi, Makal Kudimaki, Harau Kumai Sing Lep Yohina, RFFna, Serulama Fongdorakli. Performing Artist Center Kuraigi Kuntrakani Turak Suba Foundation de Toram Pang Tokre, Toram Asigamari Lenana, National Award Okram Zelenamasung Set Kala Academy Award Sanazawa Kawibo, Kaikonamas Utkre. Institute Asigi, Lake Drava found the member Masung Ojasingi Poto Haikalaka Tamduna Kaikonamas Utke, Toram Asigi Sarakam Oina, NEZCC Dimapogis and body member case Momon Fongdo Kibada, Lamdamasi, the Minister of Art and Culture Makada, Maming Tagi Oina, Hangba, organization Masing Tingam the Lady, Masak Tona Tabak Tauba organization Sing the Subnagi Mari Manga Kaktani Haina, no item was a Fongdoki, Mangna Makata Arduna, Lamdamasi the Culture University, Amalina Basat Gomena, Honabagalunana, Masigi Vice Chancellor Amasung, Register Kanbagi Tabak Faba, Paikat Kre, Nakalamuram the University Asi Karamba Karida Base Tauraga, Hanga the Ribbon Haibagi. Ngasi phawba tadri haina pian da bofun so phongdoki lunena thauramasi loisilapa institute asigi artist singna rafs lilagi jagoi sing utuna ayengba singi puning sing semki akoi concept se phongtana bi akoi artist singi culture gi lamsida lenga loisin siku kan parawatam go matam nenga ko sing ngang ni launi
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯕꯨ ꯇꯠꯇꯅ ꯍꯪꯉꯤ ꯒꯕꯔꯅꯦꯟꯁ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯉꯥꯛꯄꯤꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯃꯥꯅ ꯇꯧꯅꯤꯡꯕ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯀꯜꯆꯔꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯕꯤꯔꯤꯕꯁꯤꯡꯅ ꯄꯥꯡꯒꯜ ꯁꯥꯒꯠꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯒꯤ आइडेंटिटी योगद मतेंग पांगबियु हौजिक मतंग स्वाइदा ब्रेक मतंग लौजगे मणिपुर मस मालेंग तोंगा तोंबा इ पाउस कलोने खोइ ब्रेक ते हमने थुना जरके इम्पैक्ट न्यूज़ पो मिंग ताद लेबियो Classic Hospitality Training Institute na offer Tauzari 3 special job-oriented courses to launch your career. 6 months course in front office operations, food and beverage service, housekeeping operations, level 1 diploma in hospitality operations, level 2 diploma in food preparation and culinary arts. Free counseling session from Monday to Saturday 10 a.m. to 5 p.m. Hena Kupamarol Gidama contact Tobiu Classic Hospitality Training Institute, Babina Diagnostic Building, 3rd floor, Rims Road, Imphal West. Breaking matong taranok seri hausi makhada papauda National AIDS Control Organization NACO gi harm reduction strategy gi manung sanna methadone maintenance therapy MMT gi matangda nomagi oiba synthesization workshop pangthokre workshop asigamari lenena opioid substitution therapy with methadone haiba hiram asida namit mangani gi oiba induction training program su haudoki thoramas National AIDS Control Organization NOSALT Institute for Global Health University of Melbourne Australia Public Health Foundation of India New Delhi Regional Institute of Medical Sciences RIMS amas Manipur AIDS Control Society Max ka punna kusin aduna hostel class ta pangthoki bani thoramas da sar yaki ba Dr. R. K. Lenin Professor Department of Psychiatry RIMS na nisada laisu ra miyoi singi laying pathap ama oina opioid substitution therapy asi yamna maru oi therapy asi ke manung sanna methadone haina khangnaba hidak asina opioid singbu laying bada kanaba pi magna makha tarduna hidak asi RIMS hospital na English ni tarane thoi April thadagi hauduna miyam da phangandana lakli lonena laying pathap asi bo hena pakthok saukthok naba madi miyam da khangnaba gi damakta na ko na ahan bo da workshop asi pangthok pani haiki opioid substitution therapy gi atopa hidak amadi methadone kawe nako haina khangnaba achobo organization sina khoi bharat ki mafam pun sinthungna scale up toba habidi hena pakthok chauthokna lying pathawasi phanganabagi damakta loksin gre adugi ahanba khongthang oina ngasigi sensitization workshop asiguma lying lay sumaina togadabani asiguma miyoi singna kana phangi haibasi mayam da paksana khanganabagi damakta ngasigi program ase sinjabani Thoramadra saru yakiba Australia da gi harm reduction expert Dr. David Jakka kana phongdorpada methadone treatment asina heroin sijinaba singi oina khwaida gi kana piba layang ni mangna makha taradana methadone sijinabana HIV infection da gi ngak thokpa ngambada natana laina si atopa miyoida sandokhanbada asoba mating oi hai. Without it, it's very, very difficult to treat heroin dependence. So it just provides a better program, another alternative to the buprenorphine program. And I think India is a little late in implementing the program, but we're optimistic that it will progress rapidly and expand rapidly in India. Ngarang namidang pung ni pani minit tara mangarom sa pamatamda thangbe balari hanjaba laikai da labor RIMS ke medical superintendent Dr. M. Amubagi yumda bom pokhai lamba adu Kanglaipa Communist Party Military Joint Committee KCP MJ Shina sathaki bani haina aina thinkarabulup asike president Thawal Luwang na thadorapa sirulamanak hairi KCP MJ Sigi Safe Kanglai mission na leba wathok oiraba RIMS ki matangda kumna thijinbada chauna asoiba aranba kaya amadi senja thumja tawkibagi sabsaba khudam kaya phangki haukiba RIMS ki makok thongba authority ahongi mafamda makogi asoiba aranba sing adugi damakta lebak miyam amadi party da haijenaba kayara khana hairabasu tasinadana adamak leibagi damakta lup asina ahanba oina landaki bani RIMS ki makok thongba authority ahomgi asi April gi saisa taratrit fawgi manungda masana tawjakibagi asoiba aranba miyam adu lebak miyam da amasung lup asida sangjaranaba akanba wafamsu thamlakli loina nangarang lekai miyamna Thawdoktu da hak thiengna na chenai haidana faraba yengkom anan sei kuntramang apopwai tomba palel mamang lekai ga party ga kariguma hiram amatada marilena de haina lup asina sangdorakli bom langsilam lup asige kadar singh mafam sabada lairi suhairi Nakalamuram na ngarang Dr. Maisnam Amubagi yumna bom langsin bada sena bani haiba yengkom anan asi UNLF amati masigilan mi sanglup MPA ga kariguma mari lainati amati bom adugasu UNLF kamai lainati haina aina thingkaraba UNLF ki Department of Publicity hena thadorapa sirulaman hairi yengkom anandajit alias palem ngakpa hana UNLF da
ꯌꯥꯎꯔꯝꯂꯒ ꯇꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯃꯗꯤ ꯄꯥꯔꯇꯤꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯒ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯂꯨꯞꯀꯤ ꯃꯤꯡꯆꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯂꯕꯗꯤ ꯄꯥꯔꯇꯤꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯁꯥꯡꯒꯤꯗꯦꯟ ꯂꯨꯅꯥꯅꯟꯁꯤ ꯀꯦꯝꯄꯦꯟ 1913 ngasi loisinkhibga lonena sei 1913 ki campaign amuk ngasidagi hawdokre Laisang Hidden Development Committee na sinna Palahan bimanakta laiba ibungohal Mani Breeze Pointa Laisang Hidden Lunanansi campaign 1913 hawdopake thormadu pangthoki thoram aduga marilenena Laisang Hidden bo yokhatna ba honaramba miyamna athoba mingthon pikraba angom ibungohal Mani Laikidabagi Say Humtramathoi Suba Common Thorum Supang Toktuna Maki Kubamda Lay Sukatuna Ikakunabas Utki April Tarani Tole Aponovic and Nungtil Pungani Taba Matam the BT Road Infal Laiba Manipur Public Library da Progressive Literacy House na Sinduna Hizam Irabon Iramba Lyric Sing Maitai Mayakta Fongadori Lyric Sing Adudi Imagi Puja Saidam Sereng Lokmania Tilakna Loinana Marks amasung site amadi Yauloi Singi Samlapa Punsi Hariba Lyric Sing Asimak Masakta Kadori Haina Progressive Literacy House na Thadora Pasirula Kangalakli Mira Finance ke Anoba Branch Office Ama Ngasi Infala West ke Manungsan Labor Kwakatel Bazar da Hangdokre Microfinance Amadi Bekal Loan ki Khudong Saba Miamda Fangadoriba Branch Office Asig Anoba Office Kai Sampan Amadi Kwakatel Lasu Atuba Matam da Hanglagani Haina Pharmacy ki Maikaidagi Thamlakli Ngasi ke Thoramadu da Saru Yakiba Ketrigau Kendragi BJP ki active member Napam Indrajit na Mira Finance ki Anoba Office Asina Miamda Loan Amadi Sel Tungi Lamda Mating Pidana Lamdam Asida Kanaba Pirakpa Oirasunu Hainasu Thamki Beng मैम पुथोगा प्रजा कितंग लेतलेरा मैम कोनबा प्रजा की अवाना तारबसिदा अखोई बेंक जी हांगतो कानसिदा कितंग मैम मतेंग पांगबा ngamnamta अखोई मेरा फाइनेंस पुथोकजबनी अदुबु ngasi एप्रिल की तांग 13 निमिसिदा मेरा फाइनेंस कवा बाजार सिदा अखोई हांगतोकजरे ओपन तोकजरे अदुगा लोइना लोइना लेबिरिबा प्रजा खुदिमंगनाजु लोन सिदा अखोई बेंक जी तिनबिरगा बेंक जी लोइना बिरगा बेंक जी कानाबिबा लौबिरगा मतम चाना सिंबिरगा बेंक जीबु योकत पिनबा आइ तरफतगी अपील तोकजबगा लोइना आई मतेंग पांगजगे लाक्सब National Revolutionary Front Manipur NRF na Film Forum Manipur da mamang segi na beba thada lup asige foundation ga marinena angaba sel gi mating khara hapina ba haira ki wafam da puba thamang ngamloi da ba sel gi demand tawraki haina Film Forum na electronic media da phongdoki ba do lan kri haina sengdorakli loinana film gi thabak thoram sing pangthokpada NRF na athingba thamle ba si lokthok pina ba Film Forum Manipur gi seramana phongdorakli Posai Hodo Zinda Kodong Saga da Bamadi Yamnasu Mamal Hongba Bazas ke Anoba Cargo Vehicle Maxima Sing Si Manipur Labor Manipur Motosta launch Taukre Mapangal Kanbagalunana Yamnasu Ahoma Mamalda Fangan Cargo Vehicle Asigi Mamal Exorum Infalgi Unelupa Lak Anigalising Manga Lisinyankani Pan Subnamodani Toine Lising mga gastani panmugdaran thoini Hariba Bazas Maxima CSC Bazas Auto Limited ki commercial vehicles ki area manager Tapan Datana launch tauki Manipur government ke Health and Family Welfare ke commissioner ga Zenim Thesis Association gi myot singa mifama asi famkre laiva ki hausi oriba law and order gi firma song commissioner na thajaba pirakpadagi Thesis Association Zenim ki Kongjang Singh Semdok Senjin Tauragani, Ngasiana Kibagi Matung ina casualty, emergency operation yauna, emergency services sing Piba Hauragani, Lalib April Tarani Toida, OPD Lairoi Amazonamid Aduda, Zenabodi Mifam Pang Tokani Haina, Association Asina, Sierra Lama the Kangalakli. 18th century ki mamang daleramba Manipur ki literature singbo khomjinduna pothok palarik Manipur site serol paring ko balarik amangasi palace compound laiba agriculture complex ta phongdokre larik asi L Asok Kumana khomjinduna pothok pani larik phomba ki thorama da Manipur University ki of culture ki vice chancellor Professor Naurem Khogendra su saruyaki Sahi cha tarani pani mamang phawi manungda iramba adumba puya singi manungdagi Akhanaba puya kunmapan khangalaga lairiga sidaista madugi nungi oiba wan thok modapi ba wari paring thokiba thodo wathoka lainaba akoigi pana ipu narki chatnabi kaya Manipur literature before 18th century edana maming tholaga mayamda khaitang kanagadra khandana idna puthokchabani Housing asino bagi basana bagi pau
All India Football Federation gi lamding makhada All Manipur Football Association amfana yumbu oidona ngasidagi AFCB license course kumalna pak cycle velodrome conference hall da pangtho bahukre certificate course asida mapalam gi course ni palama Manipur da ginupi ama yauna course taratarun sar yari ngasidagi thas gi kuntra phaba namit kuni subna pangtho kadoba course asida coach instructor Savio Maderna na theory amasung practical gi lamda takpi tamigani thaudang lawri amfa gi president Piragumani galunena housing association asigi maruwaiba thaudang lawriba mioi kayana ngasidagi haukiba certificate course asigi haudopke thoram aduda saruyaki All India Football Federation na thabir iba instructor Mr. Savio Madeira mahana hariba numit kunni si oi courses sing sida takpi tambibagi thabuk chathagani loina losilapda hariba courses sing asigi makhoi gi numit ni supna makhoi gi examination pangtho matungda masigi course sigi result si AFC khutangda masi laukthorkani aduna courses sing na yama thawa yauna masidagi horiba singba course sida yamna puning changna honadana akhoi exam ne experience lerba instructor sigi makhada makoina tamhoba makoina haihoba yabu punam asi lehugani Tarilak Suba let S Amuba Singh 6A side men's open football tournament ASCY Yumnam Konoma Sung Pukau FC ani draw sat kibagalunena SDS Lamdeng Konomai Pakre Yud Bride Star Club Tera Sapam Nerek Nomai Tem Laikai na Sindra Club Asigi Sana Bungda ngasi sana kiba tournament asigi ahan malik match amada ASCY Yumnam Konoma Sung Pukau FC anina match ki apiba matam da panjal ahum sanaduna match adu draw sat kibane tournament asigi ngasi sana kiba ani suba liktana SDS Lamdeng Kono gi Sandaroi El Rovat na panjal ahum aduga El Sanato Panjal Amaga Sansinduna Reunion Silverstone Sapam Derek Nomai Tem Laikai ba Panjal Mari Ahum da Maiti Bapiki Bane Match Asida Maiti Oraba Reunion Silverstone Sapam Lerek Nomai Tem Laikai ki Panjal Ahum Aduna Nauba Ajit Amasung Santi Kumana Sanki Bane Hayang tournament asigi Makada Blik Match Ahum Sanagane All Manipur Football Association Amfa Genesis Council na taki bawari amagi matung ina Association asigi President Vice President ki fam manga amasung treasurer ki damak lak liba thas ki kunmarida Mikal Mirep pangtholagani haire Mikal Mirep asida sar yaningba mioi sing thas ki taramanga fawada namthoklaba Mirep ki sia sang sing lobiraga thas ki tarama panginung til pumanga fawagi matamda Mirep se sing ado Mikal asigi damak ta thawpuriba returning officer episela yagani haina amfagi serula mana khangalakli LFYVA Lalabong mas model club singamaka anina kontram direct subasta level sub junior boys basketball championship final lamba tawnaragani Brahmapur nahabam basketball ground nga sisana ki ahar balikta model club singamaka na LMYVA Lalabong ba point yankani te kontrata maiti ba piki bani sathali ba championship asik arobalik match adu dana CYCL singamaka na singamathakna ASU wangkhaibo point humdoi Kunipa na Mighty Papi Bangam Kibani, Manipur Basketball Association gi Sinduna, Satrali Championship Asida Team Mangana Saruyari, Hayang Championship Asigi, Sanaga the final match Aduda, LMYVA, Lalabongama Song Model Club, Singamaka Anina, Lamba, Taunaragani. Anisabasta level case prize junior boys volleyball tournament in Masisana Kibahan Malikta, YMYC, Yari Pop, Yai Forok Maningna. Maringna YDC Yure Bambu, Pajal Kunmanga Kunmatoi, Taratrap Kunmanga Kunmatoi, Taram the Kunmanga Amasung, Taramanga Taramatoi, the Aduga, Anisabel Liktana, PBM, Wangzing, YMYC, Yaiforok, Maringbo, Poen Kunmanga, Taramapar Kunmanga, Kunito, Yamas Kuntra, Kunipanda, Mighty Bibangam Cray. Saturday Tournament Siging Asi Sanakib Ahum Subeliktana, NYVA, Nauremna, YPA, Hiran Maibu, Poen Kunmatoi. Kunmanga Taramapan, Kunmanga Kuntamas, Kunmanga Taratreta, Mighty Papi Cray, Marisubel Liktana, YDC Yure Mamna, YVA, Ngarang Bambu, Poen Kunmanga Kulumdoi, Kunmanga Maparabas, Kunmanga Kulumdo, the Mighty Papi Bangam Cray, all man of volleyball association of Sindana Mapal Kangzi on the Saturday, but tournament as the volleyball team Tarana Yabagrana, tournament as winner Madi, Rest of Taba, Team Sing the Lupalising Kuntramasung, Lupalising Kungimana Tamle, tournament as Haying Makataba Lik Metsing Manga Sandragani. How's Arabada Marapa Pizari?
Maya Ifal irang police laksen mangam kre wangoi subdivision kon mama pham singda matam kaktana curfew thandin kre. April tara ki thawdok ta laikedra bami ani ge JSC na mihar prasinga do puthok tri fawa nga se eng nong yai dagi Manipur Puma Resilience Strike kau kre. Kangum laiba thong tawdana ba pasung furb kaida nang si sana lebina na ba tonga ton ba lupsin appeal tawrakli. Amasung Congress government ke council of ministers sing sidok sinin tawbagi irang hayeng lo silab yana leire minister manga gi famda ahom lang ka bayari.